ꯂꯥꯜꯍꯧꯕꯒꯤ ꯀꯦꯗꯔ 12 ꯍꯥꯠꯈꯤꯕꯗꯨ ARꯅ ꯐꯥꯔꯒ ꯀꯨꯀꯤ ꯂꯥꯂꯧꯂꯨꯞ ꯑꯃꯗ ꯁꯤꯅꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ MPP ngahan Tecnopal District masi police station konba mafam molhangda kuki military singnaba singna hingna faraga Manipur gi lalolup amagi kedar 12 tamthina hatokibase Assam Rifles na faraba matungda kuki lalolup ta sinari bra haibage chawna singnaba leire haina Manipur People's Party MPP gi General Secretary Paunam Khaba na khui tawduna thadorok pacherola man haire mahang na makha taraduna lalolup amagi kedar ni haiba miyoi 12 tamthina hatkhiba se yamna chamamna ba ma oire thawong asi Manipur da ngasi thokle beirang asi da Assam Rifles na khudong chaba laurabra haiba se hangba yaba wafam ni haina lawdaba ngamde ngahan gi laibak thiba thokdog adu MPP na haksina lawe thawong asi yaningde akan mamong da condemn tawe masina Manipur da taping ba khunay ama purak na bohona bada achauba apan ba oirani lawe mamang thagi kunmapan India government na Manipur lengak yaw na maikay ahumgi peace agreement inaba laikhrabane Manipur ge sovereignty India government na soida na ngakani haiduna thazaba piriba se mapung phana thabak to onthok piyo Manipur ge territorial integrity kaidana ba khongthang chapsan lakhwat haninge matam sang na ningtam lanjang da khongthang jelroba lalawlup amana oirakliba lamdam asigi phibam asida leibak miyam gi ihulamade apamba khangna ningtambagi khongjang gi saruk ama oina peace agreement taunariba ne khongthang asi MPP na taramna OA Manipur asi kai khragadra haibage nungnang ba phawramba du soidana koklagani thajaba du thamjare yumdang bana kaina bagi wathok asi loisilasi haina su makhata na cherol adu da palle laikhidraba sing punna andro torong thelda lairol sankhre asi bahaksang 12 mak faraba tungda ot nairaga hatkibagi khudam phange imung manung igilaman ina singani haiba kholauna tampaki mafam pumnamak pumnin ninkhre